Masigi recording asi Bethany Diaspora Church ki damakta tawzaba recording ani Shorbu thagali ngasi phawba thattana Shorgi wahai taminaba phangwase Shorgi thawzalna ni aduna aikhoi Shorbu hena thagat minasi loine nai chile naw sing ngasi phawba Bethany Diaspora Church na thajariba Bethany Diaspora ki series of messages asibu tapi riba chilna ko ding makki mathak tasu harau nungai bu phongdok sabani ekhoi ishwar gi wahai tamin naraga pungning thaugat piba phanglabadi ekhoi gi maru mapang sing chilna sing aduga imung manung gi mi sing mapam tongan na chai thoktuna laikhraba mi khuding maki mafam da soi khoina share tausi ishwar gi wahai si mokhoichu saru yaminasi chilinaw sing ekhoi amuk hanna ningsingsi ishwar gi nungsi base ngasi ekhoi mafam tongan na chai thoktuna smaina lairabasu ishwar gi nungsi basidi ngasi phawba lepte ishwar na ekhoi bu mahakki wahai na Asumaina pukningda harauba nungaiba hapiba pukning thogat piba sini ngasigi ekhoi gi text asi 1 Peter gi chapter 1 verse 8 asini masida ekhoi na maruaina pamina gadawriba amadi tamina gadawriba message asigi title asina Mahakpu Uhoudrabasu Nakhoina Mahakpu Nungsi haibesini Mahakpu Uhoudrabasu Nakhoina Mahakpu Nungsi Echile nausa Nungsi bagi maram asini the subject of love Nungsi bagi maram asida ekhoina khallaba matamda nungsiba haibasi yamna natural oiba amani ekhoigi mama mapa singi nungsiba haiba lai family love imung manungi nungsinaba amadi love among friends ekhoigi marup mapang sing nungsinaba asmaina makal gi nungsiba selai aduna yamna natural oi even animals sasan singdasu ekhoina phangi example the birds uchek singda in bees sasan singda ekhoina nungsibase we love animals ekhoina tongan ba sasan singda yamna luna taubiba yamna nungsina thambiba asi loina natural oina mioibegi punsida laibani aduga loina na it is also possible to speak of a love for God ishor bu nungsibagi maram sida su ekhoina ngangba yai in fact we are instructed to love God sastra da ekhoini yengba kanda ishor bu nungsiu haibase ekhoi tambi example the Deuteronomy chapter 6 ki verses 4 to 5 ase koi parabadi masida ugani hear O Israel gi mishing tau the Lord our God the Lord is one ekoi gi prabhu ishwar asi prabhu ama khaktani you shall love the Lord your God with all your heart nakoi gi thamoi pumbada ishwar prabhu mahakpu thajau aduga nungsiu with all your soul nakoi gi thawai aduga and with all your strength na khoigi leijaba pangal khuding makna prabhu ishwar mahakpu nungsiu haibani a deep love is commanded yamna kare haisira deep oiba nungsibase ekhoi laina na bagi damakta ishwar gi yathang lai karamaina with all our hearts ekhoi gi thamoi apumbada ishwar bu nungsiba haibasini aduga with all our soul ekhoigi thawai punamakna
aduga strength akhoi gi pangal khuding makna ishor bu nungsiba haibasini adumakpu Israel gi punsida yengba kanda Israel singna masida mapung phaba ngamlamde unfortunately yamna nungai taba mani in their faith in God makoi gi ishor bu thajabada makoi mapung phana ngamlamde aduga in their love for God ishor bu nungsiba sida makoi mapung phana ishor bu nungsiba ngamlamde aduna aikoina ishor gi shastrada yengba kanda love for the Lord Jesus Christ gi nungsiba natraga Jesus Christ bu nungsiba gi maram asida aikoina takpi basi upa phange masai koina pathokhiba 1 Peter gi chapter 1 verse 8 asida yengba kanda nakhoina mahakpu udrabasu nakhoina thajai amadi nakhoina mahakpu nungsi haibani aduna ngasai ki baguma it is natural to love the Lord Jesus Christ Christian oiriba thajaba ekhoi gi damakta Prabhu Jishu bu nungsiba haibase yamna natural oi we think of all that he has done for us and love should be in our hearts mana ekhoi gi damakta tawbi hiba khuding taibang banda lakpiba awaba kaya khanghiba natraga ishwar gi maramda takpi tambi khiba punsi gi lambi khuding mak ase tambiraga takpiraga akhoi gi damakta cross to pang tingduna sibiba hojikna sargada akhoi gi damakta laifam sembiduna akhoi gi damakta smaina sem sabiba ase khuding mak ase ningsinglaga khaluba matamnadi mahakpu nungsidaba ngamde mahakpu thagali mahakpu nungsi abundant mercies mana akhoi gi damakta tawbase achukki matik thaujana se marang kaina akhoi bu thaujalbi aduga ekhoida a living hope ahingba asa asisu Jesus Christana ekhoigi punsida happy bani an incorruptible inheritance ekhoigi damakta phangpham thokpa amakpa leitraba bangba nairoidaba adugumba lan adusu phangpham thokpa adusu mahakna ekhoigi damakta pibire Jesus Christana ekhoigi damakta tawbibase aduna to love him back is very natural. Prabhu Jishu bu ekhoina nungsiba haibasi yamna tawpham thokpa aduga adum masa mathandada ekhoigi punsida ekhoigi thamoida phawriba amani aduga loinana ekhoina diaspora Christian singna makhoigi nungsiba ase karmaina leibra haibase Peter na yamna mayek singna akhoi gi damakta iduna smaina thambire they had never seen the Lord Jesus Christ ase makhoi gi punsida amukta su ukidri as the apostle Peter did apostle Peter na pakon chatpa Peter na Jisu bu mamin mang na uba chapminaramba laiminaramba adumaina diaspora Christian sing asina Jisu bu mamin mang na di uramde aduga ato mi lising kayana Jisu bu mamit mang na urambugumna makhoi uramgide but still had a genuine love for the Lord Jesus aduma pu makhoi na aseng ba nungsiba se Jisu da makhoi da makhoi na Jisu da lai thami masini diaspora Christian singi yamna special oibase this love comes from faith that does not need sight to believe. Masigi nungsiba se kadaidagi lakpano hairaga thajaba asinani. Thajaba asina ekoi udragadi sumaina nungsiba ngamloi natraga thajaba ngamloi haibase laite. Diaspora Christian sing aduna Jisu bu mamin mangna uramde Peter gumna lising kayana uramba dumaina makhoi ukhide adubu udrabsu makhoi gi thajaba aduna Jisu bu nungsiba ngami. This love comes from the work of the Holy Spirit. Thawai asengmagi thabak aduna maram oiraga makhoina Jisu bu nungsiba ngambani. Aduga makhoigi punsida kari ishona pibibage haiba kanda great joy was experienced. Makhoigi punsida yamna chaurba harau nungai base makhoi phanglami.
The believers were truly and fully rejoicing. Makoi thazabasing asi tasengna makoi achumba makoi harawi aduga makoi Ishorbu thagat pangami makoi gi punsida. Their joy was described as inexpressible and full of glory. Makoi gi harau nungai badu kayamu harau nungai ba punsino hai ba kanda makoi gi kare haisira haidok pada natraga haibada haiba ngamdraba adukki matik chaurba nungsi harauba nungai ba se makoi da leirami aduga atik mangal na thalaba adugumba nungsiba harauba asi makoida phaurami. Adu erabadi, how does this love come about? Masigi harauba nungaiba amadi maruaina nungsiba asi karam haina lakhi. Makoi karam haina panglami haiba kanda. Now hope does not disappoint because the love of God has been poured out in our hearts by the Holy Spirit who was given to us. Romans chapter 5 verse 15 da koina yeng labadi masi uba phangi. Madudi karino haraga ekhoigi thazaba asina ekhoi bu disappoint taude pukning hantha hande maramdi madugi ishorgi nungsiba adu ekhoigi thamoida haidabire haibani karina thawai asengba ishorgi thawai aduna ekhoigi damakta haidabiduna madugi nungsiba harauba adu ekhoida pibire. Hope, it is a living hope. Ishorgi thawaina ekhoida pibiriba asa ase ahingba asa aduni. It will never disappoint us. Maramaduna masigi asa asida ekhoina leiba asida ekhoi kaidongai dasu pukning hanthaba leiroi. Ekhoida ikaiba karisu phanghaloi ekhoigi thazaba ase ahingba ekhoigi harauzaba ekhoigi asa ase ahingba asa aduni. Aduga love Ishorna pibiriba nungsiba ase God has poured out his love into our hearts. Magi nungsiba ase ekhoigi thamoida haithabire. Aduna ekhoigi thamoi asida Ishorgi nungsiba asida pik thalaba matamda Ishorbu nungsiba ase ekhoina ngamgani. This work is done by the Holy Spirit who was given to us. Masi thawai asengba ekhoida pibikraba Ishorna pibikraba thawai asengba ekhoigi nungda lairiba Ishorgi thawai asina masi thabak tawraktuna khudingma ase oihanbani. Aduna ekhoigi side tagi ekhoigi part ekhoina tawgadoriba thabak ase karino hairagadi to abide in the Lord's love. Prabhu mahaki nungsiba aduda ekhoi changjaraga maduda ekhoi leiba haibisini to abide. Madudagi lap thoktaba madugi Prabhugi nungsiba adugi manungda ekhoi leiba haibasini chilenausing. Aduna Jishuna haibadi John chapter 15 gi verse 9 10 aduda as the Father loved me haibani. Aigi ipana aibu nungsiba matau adugumna I also have loved you. Aina na khoibusu nungsikhre. Abide in my life, my love. Aduna aigi nungsiba sitana koi layu haibani. Verse 10 that if you keep my commandments, Nakhoina aigi yathang ilabadi, you will abide in my love. Aigi nungsiba aduda nakhoi laigani. Just as I have kept my Father's commandments and abide in his love. Aina aigi ipagi yathangi matung inna lairaga magi nungsiba adu aina phangjaba magi nungsibagi manung aduda aina leibugumna Nakhoisu aigi haiba aigi yathangsing asi illabadi Nakhoisu aigi nungsiba adugi manungna Nakhoi laigani haibani. There is the Father's love for the Lord Jesus. Ishor namhaki macha nupa Jishu asi adukki matik nungsi. The Lord Jesus loved his disciples with his love. Magi nungsiba aduna Jishu na magi sebok sing adusu nungsirami. Aduga mana makhoida challenge tauba amadi karino hairaga to abide in his love. Magi nungsibagi manung aduda makhoi laigadabasi makhoida Jishuna takpiba pamjaba aduni. Aduga to keep his commandments magi yathang inba and to follow the example of the Lord Jesus in his abiding in God's love. Ishorgi nungsibagi manungda leiba
Jisuna laiba adu ꯑꯩꯈꯣꯏꯅ su ilaga adumaina hingadaba adumaina laigadaba se Jisugi apambani aduna ngasi ichilinaw sing aikoigi challenge kadi no what is our challenge what are our challenge aikoida ngasi tawgadaba asikarino hairagadi to cultivate this love of God ishor bu nungsiba haibase ilai laina hekta leirakpa yaba nate hekta oirakpa nate aduna ishor bu nungsiba se aikoina hena semgat kadabani kankhat hangadabani hena phanana bagidamakta aikoina hotnaba ama change ani shubada to learn to love the Lord Jesus more deeply Prabhu Jishu bu nungsiba se mapan thongki chinban da khaktang nungsiba nataba thawai hakchang wakhal khoding pangal yauna Prabhu Jishu bu aikoina nungsigadabani masi ishorgi apamani and to abide in his love aduga magi nungsiba adugi manungda aikoi laiba haibase yamna darkar oi finally aroibada to learn how to love each other as God's children aikoi ishorgi machang aktani thajakraba aikoi kuding magase aduna aikoi gi marakta aikoi amaga ama nungsinaba haibase masi yamna darkar oi masi aikoi hek oirakpa yaba nate masisu aduna aikoina tawgadabadudi to learn aikoina tamjagadabani karmaina aigi ichilina oiriba Krista aigi imung oiriba aigi marup mapangsin aigi ichilina sin karmaina nungsigani ishona aibudi nungsibire aduga Prabhu na su aibu nungsibire aina ishorbu nungsiye haina su leire Prabhu bu su nungsiye haina leire adoirabadi mathangda aigi awatpa haibabu aigi ichilinaw sing nungsiba haibasini aduna ichilinaw sing aikoi ichilinaw oiriba thajaba masel aikoi nungsi chanana leiminabasi yamna mathau tai darkar oi ngasi aikoi haibagumna matam asina maram oiraga aikoi tongan saithokuna leire aikoi physically unabase pak ngamde adumapu do we still love each other aikoi amaga manungsinaribra natraga mitna lamba phangdaba ubu phangdaba maphamda leirabani na aikoi mitna udrabadi nungsiba su leitre haina adumaina leiribra haibase aikoi khangadabani aduna ngasi diaspora Bethany Diaspora Church ki ministry ki makhada ngasi phawba leptana aikoi mayambu nungsibagi damakta messages kaya se thari bani puning thawga pinana bagi damakta aduga ngamliba makhai aikoina visit laktuna aikoi unana bagi damakta plan sillaga smaina aikoi trip kaya laktuna tawbani aduna ichilinaw sing koding makase aikoi khallaga aikoi asi ichilinaw ngaktani Krista da aikoi imung amatani nungsinagadabani Ishorsu nungsigadabani Prabhugi yatang ilaga mabu nungsigadabani magi nungsibadudha aikoi leigadabani loinana aikoi amaga ma nungsi chanana leiminagadabani haibase ishorgi apamba ishorgi yathang aduni masi kudingmak ase ngamnanaba aikoi kanna hotnasi ishorgi thawjalnasu aikoi bu pangbi bo isinu ishordang hangtang haijasi ko thagatsari Prabhu Ishor nahaki nungsiba se suki matik chawi nahak na di aikoi bu nungsibire nahaki na chano pa pibire Jesu Krista na su aikoi bu nungsibibagi damakta thawai phawba thabiduna aikoi bu paptagi kanbinanaba khudingma ase tawbire aduga ahingba asa pinabire thajaba adu su pinabire ipa Ishor Jesu gi thajaba aikoi khudingmakna mahaki nungsiba adugi manungda laiduna aikoi punsi chupna mahaki aningba tawduna yathang adu induna aikoi mahakna nungsibagumna amaga ama nungsinaba ngamnanaba adugumba thamoi aduna hakna pinabiyu ishorbu nungsibasu aikoi gi thamoi pumnamakna aikoi gi thawai pumnamakna aikoi gi pangal pumnamakna ishorbu nungsiba ngamba ishorgi machasing oihanbiyu haiduna thagat sabaga loinana khuding ase
ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯍꯦꯟꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ